Kwakta Da Meitei natragana Atoppa Jati Changba Yade Chatpa Yade Haiba adumba toganba ikoi kaimta tawba leite koi chatok nyai ana ek adu ada amphau dai koi thingba leite ikoi Kwakta gi ikoi youth sing ngasi khang dana haunaruba naidana mayamna sumaina Manipur kumbagi tongan bada khongjang changaga ban tawba amadi ikoi khongjang changi sida ikoi Kwakta gi saruk yafam thoi khanduna koi justice phangna hena ngasi si khang dana youth sing na ban tawi haiba ban tawba sida ikoi gi pandamdi ikoi laikhidraba angang singsi kanana moi bu hatpano karamain tawbuno si mari leba department na justice phanghan bi thigair bu matung da justice phanghan bi haibani ani subana ikoi laminari ba tamgi ikoi Meitei pangal tongan ba furup sing laimin ba sida ikoi Kwakta da leiriba ikoi Meitei pangal singsi gi chana thangna ba nong ba changda bi yadra polam singsi lambida puthok pujin tawba matamda ikoi na so apan ba pibi ganu haiba aduma ikoi thamningi loinana ikoi gi social media da tongan ba platform singda ikoi gi Kwakta Da Meitei natragana Atoppa Jati Changba Yade Chatpa Yade Haiba adumba togan ba ikoi kaimta tawba leite koi chatok nyai ana ek adu ada amphau dai koi thingba leite tawbudadi laiba ikoi myo singdo ikoi aruba leiterga di koi kitang bansigi mayamna hauri mina kitang ikoi amaga cooperation pinasi haiba wafam dumani ani subana ikoi Kwakta gi stock tawdun laiba pochai su lojalappa tanja oiba ikoi su Atoppa da yarim koi pitho oisi ikoi gi leiriba chana thakna basi ikoi irang si tambangam di haiduna ikoi su leibine adu hojik nongmagi chara talaga chaba adum laba dukandar sing amadi aikoi business tawbasing macha tawbasing ensang da biyo basing se makoi hojik acha athak wonanga gi lejalak tabna mar mor kan dai koi karmai cha ni aiba koi sauna ba dukan phamba adum laba nong bai chara chambasing duni thoga da ban tawbisi karagumba aikoi tonga sandokpi dana baina aikoi media gi thong su